Manipuri Sahitya Parishad Tripurana Nikolga Kusamnaraga Laikhidraba Meitei Macha Saknairaba RK Jitendrajit amasung Atul Ranjan Dutta Anigi Smriticharan Toutkhre Ngarang Argatala National Kala Khetragi Sahitya Academy Holda Pangthokhiba Tharum aduda Parishad ke President L. Bir Mangal AMCX Mayor RK Pafulajit Sinha Nikolgi Director Dr. Nirmal Das amasung Dr. Arindom Dutta namathang shitna President Get Office Honor oina sarfyakhe Ahanbada Laikhidraba Anigi photo da haikat lekat tamduna ikai khumnaki Bangla na mapumoina pangthokhiba Smriticharan Thoromda Laikhidraba Anigi imung manungi miyoi singsu sarfyakhe Thorom aduda Tripura Bani Prakash Sanigi Mapu Raghunath Sarkar Eminent Writer W. Bir Mangal MSPT की GS थौदाम नील कुमार त्रिपुरा रविंद्र परिषद के सुभाष दास साहित्य परिषद की एल कुमार ज्ञान विचित्रा के मपु देवानंद दाम एम मीनान कांति नचिंगबना स्मृतिचरण अदुदा वांगांग की हरे